Khurumjari. Didi Manipur na puthoksa thoram miyang tabiram libapum na magpu taram na oksari. Didi Manipur na ngasi khana na inazanabagi damag thamjari ba hiram asi stress management. Hauzik asi angang singi 10, 12 ki tongan ba exam sing board council amadi CBSE na loba exam sing asi naksilak ba exam gi matang oira pa matam ni matam asida su ekhoi gi laibak asigi Pradhan Mantri na initiate tawbiduna pariksa pe charcha haina thoram ama khoi handaki sahi sida su tawgadori handaki sahi da tawgadori basina mapalak subani 9th edition hauki basahi kya dagi tawduna lakli masida su angang sing na parikha asi ki dana parikha sibu yamna nungaiba moongda parikha si thana naba aduga parikha si festival amoina lauraga moina enjoy tawraga makhoida karigumba pakhatpa amata laitana thana naba adugumba khoi Pradhan Mantri na lepak asigi kaikhumna jariba Pradhan Mantri na initiate tawbiba adugumba thauramni pariksa pe charcha siguma tanja sidang asi Didi Manipur na su stress management haina hiramasi da khanane nabagi thauramasi puduna laksabani ngasigi hiramasi gi khanane naba asida saruk yabina ba Didi Manipur gi studio da lingsin duna leibiriba expert asi mayamda muktang sak khanghanjage lingsin biriba expert asi Dr. R.K. Lenin former head of the department of psychiatry RIMS Imphal ahan ba makta da Dr. Bu Didi Manipur gi maikai dagi taram na oksari thank you sir hojik se adum akhoi loina khangnare exam sing se tongan ba loinak selak pasida angang sing se pakhatpa exam se kamai tawni ade kanagum angang jam kanna exam gi ne haidan atopa matam kai thoktana like su tawba matam anghanda ba de tuition chatpa sigum ba yamna exam gi oina yamna wakal amarom da su sarang na ba haidora dugum ba matam amani sida angang se makhal yami tongan ali yamna kaisumta khandane yamna ing tapna yamna wakal pukning phathana magi mathogdo tawduna leba angang se okhoina dum uzai de kanagum ba angang kharadana pada pakhatpa exam lak tore haraga masi adum akiba ma nhange adum pajarak angang oiraga su hena kisalakpa kaidogdoino aise khanbam khangakta ba aduga hing tumba yade ga nam haiba angang sing su thengnei ba adu sumaina hana tawramdraga sugumba ahongba ga se exam naksal aga de khoina uba phanga ise angang kharada si karino oidoino haiba su wahaudo oina khara haibiu jamna ji akoina lepaga sida pakshana toraiba movement haiba jabatare akoina parikha da natna koi gi larik laisu tambagi mongda tamna ahom khara lakna mo honari si yamna koi welcome tawjai hajariba maroina ngasi khana ka doriba topic asida parikha gi matang da stress management si kitang pusanjaraga thamjarabada koi hujik thambikriba chunjana thambikriba parikha gi matang lakpa matamda chhatra kudimak mairoi kudimak si magi response mana torokpa magi honnabagi chang aji amata mana de hajariba aduga pakhatpagi chang su mana de masai sida thamjaningbadi koina pakhatpa natraga ekoi londa harga stress samna harabada koina tawgador thabak tubu mai pakna bak thokpa ngamna na bedamakta prepare tawbagi potse masi si level hom thokna koina khaidok pa yai ekoi ge eu stress haiba ma ko adu optimum stress harga su khangnai aduga stress si yamna nemba ko koina dar mathok taba stress tagi na nemba adugi yam hena wangba ahom sineba ko nemba su phate wangba su phate mayai wena leiba si phaiba koina stress kra leitraga di koina parikha thane parikha tawdore haiba kansida magonda nungnang bamta phawroi larik paning bamta phawroi hane dubai ko chatna koilang langdana aduma tamahandana leiganeba aduna parents sing sina mkhoi gi dongta yam wajeba ai cha se class 10 thadoini 12 thadoini adu kaimta na chungde kaimta khoi gi parikha ne haibagi khena ba kaimta leiten mama pa sina oina pakhalaga khoi da laeba sisu phateba ko aduga angang kharamadi hujik thambigri do nena ta na parikha kitang ai re haidana like su tawba hogre aduga magi note fak toktana lakadoba exams da hangadaba question naina dana tawdana leirisina normal mayam tawnariba mairoi singi thawdang amni thawgai du neba tawriba mo behavior du neba masi su dum phai masina stress si mokhoida chap chana leiba ko henri andaba watch daba adugumba level du leiba angang kambu ne masina majority ni ayamadi si oidoini adubu angang khara amadi ka hena pakhatpa ka hena kiba siboi koina gano unrealistic fears boy koina phobia kawe adun masina koina examination phobia ayra kawe ba examination phobia si nare cha si kamaina khangadage agi sat mai ro si kamaina swaina tawre haba si kamaina khangadage haragati ngasai gi anga ataina lariba mong dagi magi maithong magi
ngang thorak pa wa adagi magi tok thorak pa hangdorak pa khumdorak pa wa se de khenara ani makoi ji ipa pakhalaga leirani tangdu leitar roi karigma kanda mi hun chongi harakani karigma kanda kok sikani kok ngaugani adagi chaba thakpa yaroi mi hun chengum chenga naraga leigani adagi koi concentration ji amata ngamdaba laik se phaktoga makoi ji pagen torkanda line ama ni sta hanjin pa le makha sataba ngamdaba kaino concentration wat pa ade hana phagi ba thamai mamangda thamakai mamangda mayam khanna naina dana phagi ba mayam se amuk hangba kan sida khumma ngamdaba as ai loi kaukthokre mama ai kemta ningsing dre na pagi mayam se ai kari idoino haidana perak pa kapak pa asum yawi aduga anoba phab sungamde hana gisu ningsing ngamde ba ko aduna sita sengna masi mangrabra mangoni brain dagi mut krabra haibdi nateba samna harabda koi numit si thoe pung ma pantara tare tarang tho masi leichin koi gi cloudy oba matam numit si mangi dana ko adung maneba koi cloud si lokthok rakanda numit si tarang amu leiram doineba adumaina ngang sing si da koi haibi gadab si magi memory si mangi banateba masi si sedot togreba magi anxiety duna stress duna ko amain tawi makoi si koi puk narak pa yawi chadrabnina masa sondharakani ko ngauri du so duno obi ai ko aduna makha laik pa ba moy laik pa dra mama no pa bo ga amo hena pakhat karani moi di ko adai tumba ya roi mama ko laga kapa ani ai prekha tha roi handak ti drop tawrage mathang da muk tharage natraga ai si prekha tha ba moi dra ma le hedana yamna nungai tana tawba sigumba extreme form of anxiety extreme form of stress se si angang kharada leiba adu masi angang lari haitab singda da leibra lari am pa jaba angang da leibra haibisu khenaba leite ba ko aina khudam am pizarabada akoi hogi ba prekha kharada angang si sumaina moigi mama ban porpona te hosi angang se magi kanu gi boarding gi oza no porai ni adai da boarding oza na handai di khangba angang se am haiba angang ne se adai da fazana mari mayum da halage ai prekha drop toroge haibadai ni mana alarm oidana ozana porai se layeng matung da maji position loki ba ko 24 manung chan gi ba adubu mana hujiki matang sida oza sina poram da targati mayum da hangiram tar di ma drop torani adu di drop toragati mamana na ka grama le hoba ai se next time the depression na bage chobo maram ama ne ba pu sotha bagi nungai ta ba adu amana pa ba kan da so hana gi same da dum pa le di board surani adu maina tawdana nga gi punsi se mangba ya ba adu ma khongpham ne ba ko even akoi gi medical tamina ba da ba akoi gi bets da du ma imana ba yaw gi ba hausi ma yam aphau ba doctor mo oigre habri sigumba matek ki akoi na exam gi yam ka hina pakhat pa se akoi na khangthok pi hok da ba taragadi tung koina punsida choba saitheng ama oibasu yai khangamagadi khangauragadi manage ta horagadi yamna koigi magi punsi lambi du da yam chauna mai pak po oibi yai aduna hariba ngasigi topic se message da exam da ka hena kiba adu exam boy koina karamaina yengadage parents singna oza singna angang singsida exam gi maram da karamaina utpi gadage exam haiba potsi karino parikha haiba potsi karino haiba se aikoi utpagi takpi bagi khanghan bagi demonstrate to bagi mathau tare haibase khangbirik padagi oiramgani khalli aduga amuk parikha haidokpa kandana mana expect to griba mark tarika se yongna phangak tabadagi suicide toraga angang mayam ama tungda phaba oirakadaba angang mayam ama atma khat toraga suicide toraga si basu yawba aduna really asiguma chauba hai si so koina ohenmani this is just like any other exam neba 9 year exam su 11 su 12 su 10 su chamana ba exam ne ba aikoi ne hekta masidai sida hena emphasis piman gi dana achoba exam haina sum hai gi bidagi angang sing na masi exam ji pan ma yam ki ba masi makso koi ne lokthok pi ba mathau tai ba ko aduna masi koi la iba koi gi pariksa pe chacha kaina tawri se it's a very very good initiative that I losei hoi sumaina angang sing si am lai thok na lo han na ba angang sing hak theng na khoi gi wari watai sana bagi adum ba thoram ni pariksa pe charcha da tawri si so adum ma su lai jare duga yam bhajana so haibi khre doctor na so adu adu oiraga di angang khodi makti mana di haiba masu thambire ngasai gi stress se laimanda ba su phatte wangwan ba phatte adu normal oina khara su lai tabiya de exam ma yagi exactly khara su lai tabiya de adugumba sing duna is exam lai harga mathau tawdoi ni adu di khara hena lai riba sing se normal oirakpagi normal gi wang mada la ising se karigino mangonda kari tawbadagi no ma se hana di am phaba or satra oiram basu yauri ni hosita so example ama pibi ki ko karigino
ꯁꯤꯒꯤ ꯐꯦꯛꯇꯔ ꯌꯥꯝ ꯂꯩ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯇꯤꯛ ꯐꯦꯛꯇꯔ ꯑꯃꯁꯨ ꯈꯟꯅꯕ ꯌꯥꯏ ꯀꯩꯒꯤꯅꯣꯕꯨ ꯃꯥꯒꯤ ꯄꯦꯔꯦꯟꯁ ꯀꯩꯀꯥꯁꯦ ꯌꯥꯝꯅ ꯑꯦꯡꯖꯥꯏꯇꯤ ꯌꯥꯝ ꯋꯥꯡꯕ ꯑꯗꯣ ꯁꯤꯁꯨ ꯑꯦꯡꯖꯥꯏꯇꯤ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯍꯣꯏ ꯄꯥꯈꯠ ꯊꯨꯀꯠꯄ ꯃꯈꯜ ꯑꯃꯅꯦꯕ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯨꯡꯒꯤ ꯈꯜꯂꯒ ꯑꯣꯏꯔꯛꯀꯗꯕ ꯃꯇꯝꯁꯦ ꯑꯗꯨꯝ ꯂꯥꯛꯆꯒꯗꯕ ꯃꯥꯒꯤ ꯊꯦꯡꯅꯔꯒꯗꯕ ꯄꯣꯠꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯎꯁꯟꯕꯗꯨꯁꯨ ꯑꯐꯕ ꯑꯣꯏꯅ ꯎꯁꯟꯕ ꯅꯠꯇꯕ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯁꯨꯝ ꯎꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨ ꯈꯔ ꯂꯩꯌꯦ ꯑꯦꯄ꯭ꯔꯦꯍꯦꯟꯁꯟ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨ ꯐꯦꯃꯤꯂꯤꯗ ꯇ꯭ꯔꯦꯠ ꯑꯣꯏꯅ ꯑꯗꯨꯒ ꯐꯦꯃꯤꯂꯤꯗ ꯏꯟꯍꯦꯔꯤꯠ ꯇꯧꯕ ꯑꯣꯏꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯍꯣꯏ ꯄꯣꯁꯤꯕꯤꯂꯤꯇꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅ ꯄꯤꯕ ꯄ꯭ꯔꯦꯁꯔ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯦꯁꯔ ꯑꯦꯀꯥꯗꯦꯃꯤꯛ ꯄ꯭ꯔꯦꯁꯔ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡꯅ ꯄꯤꯕ ꯄ꯭ꯔꯦꯁꯔ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯝꯅ ꯀꯟꯅꯁꯨ ꯇꯥꯛꯑꯦ ꯑꯗꯨꯒ ꯑꯣꯖꯥꯅ ꯑꯉꯥꯡꯁꯤꯡꯁꯤ ꯁ꯭ꯀꯨꯜꯗꯒ ꯊꯝꯗꯅ ꯕꯣꯔꯗꯤꯡꯒ ꯇꯧꯔꯒ ꯀꯟꯅ ꯆꯥꯕ ꯊꯛꯄ ꯃꯁꯥꯃꯛ ꯐꯥꯎ ꯄꯔꯤꯈꯥ ꯊꯥꯕꯗꯒꯤ ꯍꯦꯟꯅ ꯂꯦꯕꯔ ꯄꯤꯔꯀꯥꯟꯗ ꯑꯉꯥꯡꯒꯤꯗꯃꯛꯇ ꯁꯦꯝꯕ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏ ꯎꯖꯩꯀꯣ ꯑꯗꯩꯗ ꯑꯣꯚꯔ ꯑꯦꯝꯕꯤꯁꯤꯌꯁ ꯑꯣꯏꯕ ꯑꯣꯚꯔ ꯑꯦꯝꯕꯤꯁꯤꯌꯁ ꯑꯣꯏꯕꯁꯦ ꯑꯩꯅ ꯒ꯭रीडी ꯑꯣꯏꯕ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯖꯩ ꯀꯣ ꯀꯔꯥꯝꯕꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯍꯣꯠꯅꯐꯝ ꯊꯣꯛꯄꯗꯒꯤ ꯍꯦꯟꯖꯜꯂꯛꯑꯗꯤ ꯀꯔꯥꯝꯕꯗ ꯆꯤꯡꯗꯣꯏꯅꯦꯕꯀꯣ ꯍꯣꯏ ꯑꯗꯨꯅ ꯃꯤꯅ ꯉꯝꯖꯔꯤꯕ ꯊꯥꯛꯇꯨꯗꯒꯤ ꯍꯦꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯁꯜꯂꯛꯑꯕ ꯃꯤꯅ ꯄꯤꯕ ꯉꯝꯃꯤꯕ ꯄꯣꯠꯇꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯗꯤꯃꯥꯟ ꯇꯧꯁꯜꯂꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯪꯅꯤꯡꯉꯤꯕ ꯄꯣꯠꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤ ꯎꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤ ꯂꯥꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯍꯤꯡꯁꯦ ꯑꯉꯥꯡꯁꯤ ꯄꯨꯡ 11ꯗ ꯇꯨꯝꯍꯜꯂꯒ 4ꯗ ꯍꯧꯗꯣꯛꯄ ꯄꯨꯡꯁꯦ 4-5 ꯍꯦꯟꯅ ꯇꯨꯝꯕ ꯐꯪꯉꯛꯇꯕ ꯑꯗꯨꯁꯨ ꯅꯣꯡꯃ ꯈꯛꯇ ꯅꯠꯇꯕ ꯁꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯇꯧꯔꯛꯄꯒꯤ ꯁ꯭ꯂꯤꯞ ꯗꯤꯄ꯭ꯔꯥꯏꯚꯦꯁꯟ ꯂꯥꯛꯄ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯕꯅꯤna ꯆꯥꯔꯝ ꯊꯔꯝ ꯈꯪꯉꯛꯇ꯭ꯔꯦꯗꯅꯀꯣ ꯍꯣꯏ ꯑꯗꯒꯤ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯇꯧ ꯂꯩꯕꯗ ꯕ꯭ꯔꯦꯟꯁꯤꯗ ꯀꯩꯅꯣ ꯃꯣꯅꯣꯇꯅꯁ ꯑꯣꯏꯔꯕ ꯐꯦꯗ ꯑꯞ ꯑꯣꯏꯔꯛꯑꯕ ꯀꯣ ꯑꯩꯈꯣꯏꯗ ꯉꯥ ꯊꯣꯡꯕ ꯁꯨꯝ ꯆꯥꯔꯒ ꯂꯦꯊꯣꯛꯄꯗꯣ ꯆꯥꯅꯤꯡꯉꯛꯇꯕ ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯉꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯍꯟꯕ ꯕ꯭ꯔꯦꯟꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯃꯥꯒꯤ ꯆꯦꯟꯖ ꯈꯔ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯔꯤꯅ ꯄꯤꯒꯗꯒꯦ ꯍꯥꯏꯔꯒ ꯔꯤꯀ꯭ꯔꯦꯁꯟ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀ ꯇꯣꯉꯥꯟꯕ ꯁꯦ ꯀꯣꯏꯊꯣꯛꯄꯅꯤ ꯈꯪꯗꯦ ꯏꯁꯩ ꯁꯛꯇꯣꯛꯄꯅꯤ ꯈꯪꯗꯦ ꯖꯒꯣꯏ ꯁꯥꯕꯅꯤ ꯈꯪꯗꯦ ꯏꯃꯥꯟꯅꯕꯒ ꯉꯥꯛꯇꯪ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯕꯅꯤ ꯈꯪꯗꯦ ꯉꯥꯛꯇꯪ ꯕꯣꯜ ꯀꯥꯎꯕꯅꯤ ꯈꯪꯗꯦ ꯁꯥꯏꯀꯜ ꯊꯧꯕꯅꯤ ꯈꯪꯗꯦ ꯁꯤꯒꯨꯝꯕ ꯃꯇꯦꯛ ꯍꯥꯞꯄꯁꯦ ꯃꯁꯤꯅ ꯄꯔꯥ ꯐꯥꯕ ꯍꯦꯟꯗꯣꯏꯅꯦꯕ ꯑꯗꯣ ꯄꯦꯔꯦꯟꯁ ꯈꯔꯅ ꯑꯣꯖꯥ ꯈꯔꯅꯗꯤ ꯀꯔꯤ ꯈꯟꯒꯦꯕꯨ ꯃꯇꯝ ꯃꯥꯡꯉꯤꯁꯤ ꯂꯥꯏꯔꯤꯛ ꯇꯧꯗꯧ ꯃꯇꯝꯁꯤꯗ ꯃꯤꯅꯤꯠ 35 ꯄꯨꯡꯈꯥꯏ ꯑꯃ ꯀꯔꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯑꯩꯅ ꯄꯥꯈꯠꯆꯗꯣꯏꯅꯦꯕꯀꯣ ꯃꯁꯤꯕꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯆꯥꯛꯁꯤ ꯌꯥꯝ ꯆꯥꯅꯤꯡꯗꯅ ꯈꯨꯠ ꯑꯅꯤ ꯊꯥꯔꯒ ꯍꯨꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯖꯥꯠꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯟꯗꯨꯗ ꯆꯪꯒꯗꯧꯔꯤꯕ ꯄꯣꯠꯇꯣ ꯃꯐꯝ ꯆꯥꯅ ꯄꯤꯔꯒ ꯆꯞ ꯆꯥꯅ ꯆꯪꯖꯒꯗꯕꯗꯣ ꯑꯩꯈꯣꯏꯅ ꯅꯝꯐꯨꯗ ꯌꯥꯝꯅ ꯍꯥꯞꯆꯤꯜꯂꯒ ꯆꯪꯒꯗꯧꯕꯩ ꯅꯤꯡꯕ ꯆꯪꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯔꯤꯐ꯭ꯔꯦꯛꯇꯔꯤ ꯄꯦꯔꯤꯌꯠ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯈꯪꯕꯒꯤꯁꯨ ꯀꯣ ꯑꯗꯨꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯗꯕ ꯀꯟꯁꯤꯗꯔ ꯇꯧꯕꯤꯗꯕ ꯀꯣ ꯑꯗꯩ ꯑꯃꯅ ꯗꯥꯏꯠꯇ ꯍꯥꯏꯔꯒꯁꯨ ꯃꯕꯨꯛ ꯊꯟꯅꯕ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯈꯛꯇꯪ ꯄꯤꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯐ꯭ꯔꯨꯠꯁ ꯚꯦꯖꯤꯇꯦꯕꯜꯁ ꯑꯗꯒꯤ ꯄ꯭ꯂꯦꯟꯇꯤ ꯑꯣꯐ ꯋꯥꯇꯔ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠ ꯑꯗꯒꯤ ꯃꯥꯏꯀ꯭ꯔꯣꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯀꯨꯝꯕꯒꯤ ꯄꯣꯠ ꯋꯥꯠꯂꯛꯄ ꯀꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅꯗꯤ ꯔꯤꯂꯦꯛꯁꯦꯁꯟ ꯔꯤꯀ꯭ꯔꯦꯁꯟ ꯑꯦꯟ ꯁ꯭ꯂꯤꯞ ꯗꯤꯄ꯭ꯔꯥꯏꯚꯦꯁꯟꯗꯒꯤ ꯑꯌꯥꯝꯕ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯃꯅ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝ ꯀꯟꯅ ꯄꯔꯤꯈꯥ ꯃꯌꯥꯗ ꯑꯣꯏꯔꯣ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯑꯣꯏꯔꯣ ꯑꯉꯥꯡꯅ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯁꯦ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯌꯔ ꯇꯧꯕꯤꯕꯁꯦ ꯑꯉꯥꯡꯗ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯆꯥꯗꯨꯗꯤ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ ꯃꯥꯗꯤ ꯐꯥꯔꯁ ꯇꯥꯏ ꯃꯥꯗꯤ ꯀꯩꯅꯣ ꯂꯧꯗꯦ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯐꯪꯉꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯂꯧꯗꯦ ꯈꯣꯠꯇꯦ ꯁꯣ ꯋꯥꯠ ꯑꯩꯅꯤ ꯃꯥꯅ ꯃꯥꯅꯤꯀꯣ ꯑꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯆꯥꯡꯗ ꯍꯣꯠꯅꯖꯔꯤꯅꯦꯕꯀꯣ ꯑꯗꯨꯁꯨ ꯃꯄꯥꯗꯨꯅꯗꯤ ꯑꯩꯁꯤꯁꯨ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯗꯧꯅ ꯍꯦꯛ ꯐꯍꯟꯅꯤꯡꯉꯛꯄ ꯀꯝꯄꯤꯌꯔ ꯇꯧꯔꯛꯄ ꯑꯗꯣ ꯃꯤ ꯑꯃꯒꯗꯤ ꯃꯥꯟꯅꯕ ꯅꯠꯇꯦꯗꯅꯀꯣ ꯑꯩꯒꯤ ꯇꯦꯂꯦꯟꯠ ꯃꯥꯟꯅꯗꯦ ꯑꯩꯒꯤ ꯍꯣꯠꯅꯕ ꯉꯝꯕꯒꯤ ꯆꯥꯡ ꯃꯥꯟꯅꯗꯦ ꯄꯔꯥ ꯐꯥꯕ ꯉꯝꯕꯒꯤ ꯆꯥꯡ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯦꯚꯦꯜꯗ ꯑꯩꯒꯤ ꯃꯤꯟꯁ ꯑꯩꯒꯤ ꯏꯆꯥꯗꯨꯒꯤ ꯂꯦꯚꯦꯜꯗ ꯃꯥꯅ ꯉꯝꯖꯔꯤꯕ ꯆꯥꯡꯗꯨꯗ ꯌꯣꯛꯈꯠꯄꯤꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥꯗ ꯄꯨꯊꯣꯛꯄ ꯌꯥꯝ ꯐꯖꯕ ꯒꯝꯂꯥꯗ ꯁꯥꯠꯄ ꯂꯩ ꯑꯗꯨꯃꯥꯏꯅ ꯍꯜꯂꯛꯑꯒ ꯑꯩꯒꯤ ꯂꯩꯗꯨ ꯁꯥꯠꯅꯕꯅꯦꯅ ꯍꯥꯔ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯄꯨꯝꯃꯒ ꯇꯣꯛꯀꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯌꯥꯝ ꯐꯖꯕ ꯑꯦꯛꯖꯥꯝꯄꯜꯅꯤ ꯃꯦꯂꯥꯗꯗꯤ ꯐꯖꯕ ꯉꯥꯛ ꯄꯨꯊꯣꯔꯛꯇ꯭ꯔꯣ ꯄꯤꯕꯤꯔꯤꯁꯦ ꯍꯣꯏ 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 ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏ ꯆꯤꯡꯁꯤꯜꯂꯒ ꯑꯩ ꯏꯆꯥ ꯂꯣꯏꯅ ꯑꯣꯏꯍꯟꯅꯤ ꯁꯤ ꯌꯥꯝ ꯇꯧꯅꯩꯌꯦ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯆꯥꯅ ꯄꯥꯝꯖꯕ ꯄꯣꯠꯁꯤꯒ ꯄꯦꯔꯦꯟꯁꯅ ꯄꯥꯝꯖꯕ ꯄꯣꯠꯁꯤꯒ ꯃꯤꯁꯃꯦꯠꯆ ꯑꯣꯏꯕ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯃꯔꯛ ꯊꯠꯆꯔꯦ ꯑꯩꯅꯁꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ
mana tawningiban ama oiba mama mapa na di adu tawdaba yaroi na haibase ให้ไปสิ sigisina di mama mapa du hoi nungchu nungsi do ini to kiba masu yaudoi ni ba อืม ai kibadagi adu tawnaba hanabada mana apamba di natrabani na pukning changaktabase อืม sigisi so achauba du maram ama oigadauba natra ยามเช้ามารับนี่ปีไงแต่ว่าที่ค่อย class 8 ใช่เปล่าที่มานาบรานคันลิก็ same syllabus ตัวตั้มมีก็ค่อยเสีย hoi 9 10 11 12 อยู่ประการที่กันว่า science की stream ได้เด็ก humanity की stream ได้ arts की stream ได้ 11 dagi maroina 11 ได้มารู้สมัยนั้นหลักผมมาตั้มเสียสิ่งที่ค่อยกี่มีเสียมากี่ให้น่าจะเป็นสิแค่ในครั้งมัน left handed way ครั้งมัน right handed way นั่นตระเนี่ยสิ่งนั้นพูดถึงสมทบไปอาบน้ำเตะบก็อันนั้นตัวนั้น brain ที่สู้มากี่อัปามบะมากี่ให้น่าจะบ่ให้แบบปวดอะไรอย่างบะก็ใช่หมดตัวตาสู้มาครั้งมัน rock music ตารีครั้งมัน ghazal ตารีครั้งมันHindustani music ตารีที่จะสมัยนั้นตัวมาขัดตั้งตัวให้ไปอาบน้ำเตะบก็สิ่งที่ปวดเสียค่อยนักขังบ้ามันสังเกต as a parent ก็มีเวสิครั้งมันกังสวยจานิงี้ครั้งมันงาจานิงี้นั่นตราครั้งมันเบสนี่ครั้งมันนันเบสนี่สิ่งว่าลอยในยูนิฟอร์มว่าเห็นไปอาบปวดลายบะนั่นเตะบก็อดุน่าค่อยมีบิลเลียนนิพานเลยเสียมันจะมาสักมานั่นเตะก็ hoi by chance ครั้งมันนั่นมันสู fingerprints มาว่านั่นเตะคนนี้อากีกันรู้เสียมานั่นเตะนั่นตราเนี่ยส่วนนายน่ะค่อยลอยนั่นมานั่นแต่ว่าเสียค่อยน่ะค่อย trade อามาดะไอ้กี่ parents ที่อาป้ามันนี่ให้ตัวน่ะอินมาอดุได้ดะ pressure ปีบสินะมาร์มว่ากันดะอ่างดะยามเจ้าน่ะค่อยกี่ปุ่นสีดะ quality of life มาไลฟ์ตั้มมีบ่หิงบ่นุ่งไงหันดะบ่อดุก็อมุกresult ฟะจันดะบ่อดุก็อมุกปริคาสิลากันดะที่หังดอริบะ report ตุก็ไอ้น่ะ prepare ตัว report ตุก็มานะดะบ่นี่นะมุกเอาจะหาริบะ report ปริคาแม่ดะนุ่งไงตะบ่นาบ่อีบ่สิสุยาวดะบ่นะเตะบ่ก็อดุ breakdown ตอรกตะนะปริคาทาบ่งำดะบ่คักตะนะตะนะมาคาตานะโกเกอนาบนาคิบ่งางไอ้ยามเทงนะเร hoi อดุมาสิกมาปอดแม่หำสิดะกินี่ค่อยนะค่อยกี่ parents की role อดุอซากี role อดุอ่างมาซากี role เสค่อยตรงกันนะมาสิสุคันนะบ่จุมมีบ่ก็ hoi อดุก็มันรมนะค่อยกี่คุณายสิกี system มันจะเลยบ่อันนี้จะค่อยคุณายสิที่ค่อยกี่กันโนมาkari salup puba mana pura ko chang chat pa du ma na tawe ba haibadi matam ma da computer rin tam mi hausna ai na tawri adai ka hausi parikha tu bek lo pa ga need na loi tor kan ni ko asi khaktara akoi gi chatori lambi se pak chaw graba sangsar sida sine yar bra haiba ko sak thong bi na bidi laitana akoi gi kano tong na ba akoi gi anab la yeng na mi ngak ta lai ra ga yar bra laibak na kana ngak toriก็ so many things ไอ้คุยมาสิกมีเองครับเจ้าถูกป่ะมันดาร์การโอ้ยบ่อะดูนะอีจานะปามีดูก็ดาร์การโอ้ยดีดูก็อันนี้สิ matching ตัวผมจังตระเนี่ยเลยพักสิดาการีดาร์การโอ้ยดีแค่ให้ไปดูมาก็เขาจิเจไปเลยเขาจิ medical งาน pass ตัวก็ MBBS ได้ 3,000 เห็นอ่ะ unemployed นี่เลยดิสิก็อะดูนะ PG state กี่นะ state กี่นะอะดูก็มุกมันจะได้ PG ฟังอีสิจะหิมันจะคุณทราไฮโรก็เลี้ยงหัวรีแม่มันจะตุ้มง่ายแล้วก็like para sum lai doine kayam koina pa doino aduna masagi ek 12 loi bedaina MBBS loi bedaina PG phangna bona jai trang kun chang to kre whereas pan dukan phamba nga mana dip ta tam lai bangam kre natra ne adu life ki purpose se the sengna I medical tam da ya de har ga di honar si otherwise ai gi gyan ta na nuai na hingba ba reasonable oi ba decent oi ba punsi mare lama phangge har gri this is not the only one yam lai ha ba ko si myam si su akoi myam khana ba da yawham thoi masidagi su koi angang da larik tambada parikha da wabagi maram se na koina na sina su oi sina su pi haiba adu ngasai pressure si su adum oza singna pi ba ngasai mama adum pan bi khre doctor na su mamang da mama pan bi su lere da sina ta ba koi angang masa sina di masana pressure preserve lai lai adu kamak matau karam nan si su ngasai gi goal setting do adu lai ba goal akoi punsi gi goal se kamai na set tawga da gi hai se akoi su aya matam da akoi imanaba lenga karika akoi gi chanjan goi lenga so hangu kari khallaga larik tam ki ke kari oige khan bi ki ke ngasina kari oirige na mang biu cham da cham di mana oige khan gi do oiram moi ba hoi chanjan su smai na oige khan gi bra ne didi ke gi kai gamba matang khara da di khan gi da bas yauri ne aduna ai su gynecologist oi ne na khalami ne hoi hoi try su torami ne ko wari bo ba aduna akoi keno se punsi gi or kadaba pot se khoi na loina khangba te ngam na te predict to bangam de apa ma mai ke do chat si chat pa du nungai na chat si aduga mai phang po mai do dum chamina se adu khakta ne pun si se adu taw da ba khoi na phang da ba ya de hai ba si ari ba oza khara na su khoi ge oza tak pe ba na su nang na
ꯐꯪꯒꯦ ꯈꯜꯂꯤꯕ ꯄꯣꯠꯇꯨ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯑꯗꯨꯗ ꯐꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯇꯥꯛꯄꯤꯔꯝꯃꯤꯀꯣ ꯃꯁꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯕꯨ ꯄ꯭ꯂꯥꯟ ꯕꯤ ꯑꯃ ꯊꯝꯗ꯭ꯔꯒꯗꯤ ꯃꯤ ꯑꯌꯥꯝꯕ ꯅꯥꯏ ꯍꯥꯏꯕ ꯁꯤꯃꯁꯨ ꯑꯩꯅ ꯍꯥꯞꯆꯤꯟꯖꯅꯤꯡꯉꯤꯀꯣ ꯄ꯭ꯂꯥꯟ ꯑꯦ ꯄ꯭ꯂꯥꯟ ꯕꯤ ꯁꯤ ꯐꯪꯗ꯭ꯔꯒꯗꯤ ꯁꯤ ꯍꯥꯏꯕ ꯑꯃ ꯊꯝꯍꯧꯗ꯭ꯔꯒꯗꯤꯀꯣ ꯄ꯭ꯂꯥꯟ ꯑꯦ ꯁꯤ ꯕꯔꯥꯕꯔ ꯆꯥꯝꯃꯗ ꯆꯥꯝꯃ ꯐꯪꯕ ꯉꯝꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯃꯁꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯥꯕꯨ ꯋꯥꯍꯟꯖꯔꯤꯅꯣ ꯍꯥꯏꯗꯣ ꯀꯣ ꯑꯗꯣ ꯁꯦ IITꯗ ꯃꯤꯡ ꯆꯟꯕ ꯍꯥꯏꯁꯤ ꯋꯥꯔꯕꯅꯤ ꯀꯣ ꯑꯗꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯀꯨꯝꯕꯗ PG ꯇꯧꯕ ꯍꯥꯏꯕꯁꯤ ꯆꯪꯕꯗ ꯋꯥꯔꯕꯅꯤ ꯃꯤꯅ ꯑꯩꯅ ꯍꯥꯏꯅꯔꯕ ꯄꯣꯠꯅꯦꯕ ꯑꯗꯨꯃꯛꯇꯗ ꯑꯃꯨꯛ ꯃꯥꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯤ ꯌꯧꯗꯦꯅ ꯁꯨꯁꯥꯏꯠ ꯇꯧꯔ ꯁꯤꯔꯤꯅꯦꯕ ꯀꯣ ꯑꯗꯣ ꯃꯥꯒꯤ ꯒꯣꯜ ꯃꯥꯒꯤ ꯇꯥꯔꯒꯦꯠꯁꯤ ꯋꯥꯡꯃꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯐꯥꯔꯁ ꯇꯥꯔꯗꯨꯃꯛꯇꯗ ꯑꯩ 100% 99% ꯐꯪꯗ ꯌꯥꯗꯦꯅ ꯃꯇꯣꯝꯗꯅ ꯄ꯭ꯔꯦꯁꯔ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯅ ꯍꯥꯏꯖꯈꯤꯕꯗꯣ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯦꯝꯕꯤꯁꯟ ꯔꯤꯌꯦꯂꯤꯁꯇꯤक ꯒꯣꯜ ꯑꯃ ꯁꯦꯠ ꯇꯧꯗꯕ ꯈꯔ ꯑꯟꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯕ ꯍꯥꯏꯗꯤ ꯐꯪꯕꯗ ꯈꯤꯇꯪ ꯋꯥꯕ ꯄꯣꯠ ꯑꯃꯗ ꯁꯦꯠ ꯇꯧꯕ ꯀꯣ ꯃꯁꯤ ꯑꯦꯛꯁꯦꯞꯁꯅꯦꯜ ꯑꯣꯏꯕ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯀꯩꯅꯣ ꯑꯣꯏꯕ ꯃꯤꯗ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯌꯁ ꯑꯣꯏꯕ ꯃꯤꯁꯤꯡꯗꯗꯤ ꯌꯥꯒꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯑꯦꯛꯁꯦꯞꯁꯅꯦꯜ ꯑꯣꯏꯕ ꯒꯣꯜ ꯇꯥꯔꯒꯦꯠ ꯊꯝꯕꯁꯦ ꯌꯥꯅꯤ ꯑꯗꯨꯕꯨ ꯑꯦꯚꯔꯦꯖꯀꯤ ꯑꯣꯏꯅꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯖꯔꯤꯁꯤꯗꯤꯀꯣ ꯑꯦꯚꯔꯦꯖꯇꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯤꯇꯪ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯅ ꯑꯦꯆꯤꯚꯦꯕꯜ ꯑꯣꯏꯕ ꯑꯩꯅ ꯉꯝꯒꯗꯕ ꯄꯣꯠꯇꯒꯤ ꯈꯖꯤꯛꯇꯪ ꯍꯦꯟꯒꯠꯄ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯋꯥꯇꯣꯟ ꯌꯧꯅꯕ ꯂꯪꯉꯒ ꯇꯪꯈꯥꯏꯐꯥꯎꯇꯁꯨ ꯌꯧꯋꯦ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨꯗꯩ ꯈꯤꯇꯪ ꯍꯦꯟꯕꯗꯤ ꯌꯥꯏ ꯌꯥꯝ ꯍꯦꯟꯅ ꯍꯦꯟꯈ꯭ꯔꯒꯗꯤ ꯑꯦꯆꯤꯞ ꯇꯧꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯠꯂꯛꯄꯅꯤꯅ ꯐꯦꯂꯔꯗ ꯌꯥꯝ ꯂꯥꯛꯄ ꯑꯗꯩ ꯑꯃꯨꯛ ꯄꯤꯛꯏꯉꯩꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯐꯦꯂꯔꯁꯦ ꯐꯦꯁ ꯇꯧꯕ ꯇꯝꯕꯤꯗꯕ ꯁꯤꯃꯁꯨ ꯀꯩꯅꯣꯅꯦꯕ ꯂꯥꯏꯐꯁꯤꯗ ꯐꯦꯂꯔꯒ ꯁꯛꯁꯦꯁꯀꯁꯤꯗꯤ ꯁꯔꯨꯛ 10ꯒ 1ꯒ ꯑꯣꯏꯗꯣꯏꯅꯦꯕ ꯐꯦꯂꯔꯅ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯁꯛꯁꯦꯁ ꯑꯃ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯁꯛꯁꯦꯁ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕ ꯑꯗꯣ ꯐꯦꯂꯔꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯔꯦ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯨ ꯁꯦꯟꯁ ꯑꯣꯐ ꯐꯦꯂꯔ ꯑꯣꯏꯅ ꯂꯧꯔꯣꯏꯗꯕꯅꯦꯕ ꯁꯤꯁꯨ ꯁ꯭ꯇ꯭ꯔꯒꯜ ꯑꯃꯅꯤ ꯆꯦꯂꯦꯟꯖ ꯑꯃꯅꯤ ꯑꯦꯐꯔꯠ ꯑꯃꯅꯤ ꯀꯣ ꯁꯤ ꯏꯐꯔꯠꯁꯤꯃ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯤꯗꯩ ꯁꯤ ꯁꯦꯝꯗꯣꯛꯀꯦꯅ ꯇꯝꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯅꯦꯅ ꯂꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯦꯂꯔꯁꯤꯁꯨ ꯐꯦꯁ ꯇꯧꯔꯒ ꯃꯗꯨꯗꯒꯤ ꯄꯔꯥ ꯇꯝꯅꯕ ꯑꯣꯏꯅ ꯂꯧꯕꯤꯒꯗꯕꯅꯤ ꯐꯦꯂꯔꯁꯤꯗ ꯅꯤꯡꯍꯟꯅꯔꯒ ꯑꯩ ꯁꯨꯁꯥꯏꯠ ꯇꯧꯔ ꯁꯤꯒꯦꯅ ꯈꯟꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯗꯤꯁ ꯏꯁ ꯅꯣꯠ ꯗ ꯑꯦꯟ ꯑꯣꯐ ꯗ ꯋꯥꯔꯜ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯁꯤꯃꯁꯨ ꯄꯦꯔꯦꯟꯁꯤꯡꯅ ꯑꯣꯖꯥꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯒꯤ ꯄꯤꯛꯏꯕ ꯃꯥꯏꯟꯗ ꯑꯩꯈꯣꯏꯅ ꯏꯟꯁꯇꯤꯜ ꯇꯧꯕꯤꯒꯗꯕꯅꯤ ꯍꯣꯏ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛ ꯃꯃꯥ ꯃꯄꯥꯒꯤ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯒꯤ ꯔꯣꯜꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯅ ꯑꯦꯛꯖꯥꯝ ꯃꯌꯥ ꯅꯛꯁꯜꯂꯛꯑꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯉꯁꯥꯏ ꯋꯥꯈꯜꯒꯤ ꯄꯨꯕ ꯉꯝꯗꯕ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯉꯥꯛꯊꯣꯛꯅꯕ ꯔꯣꯜꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯃꯣꯏꯅ ꯂꯣꯏꯅꯕꯤꯒꯗꯧꯕ ꯍꯥꯏꯕꯤꯒꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯂꯩꯗꯣꯏꯅꯤ ꯌꯥꯝ ꯂꯩ ꯀꯔꯝꯕ ꯋꯥꯍꯩꯅ ꯍꯥꯏꯕꯤꯔꯒꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯌꯥꯡꯊꯣꯛꯅ ꯂꯧꯒꯗꯧꯕ ꯑꯗꯒꯤ ꯑꯉꯥꯡꯁꯤ ꯌꯨꯝꯗ ꯃꯃꯥ ꯃꯄꯥꯒ ꯑꯌꯥꯝꯕ ꯂꯩꯃꯤꯟꯅꯕ ꯑꯗꯒꯤ ꯄꯨꯔꯥ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯌꯥꯎꯔꯤ ꯑꯗꯩ ꯌꯨꯝꯗ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯅ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯁꯨ ꯌꯥꯎꯔꯤ ꯈꯔ ꯍꯥꯏꯕꯤꯌꯨ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯁꯤꯁꯇꯦꯝꯗ ꯑꯩꯅ ꯉꯁꯥꯏꯁꯨ ꯍꯥꯏꯖꯕꯗꯣ ꯍꯧꯖꯤꯛ ꯁꯤꯁꯇꯦꯝꯁꯤꯗꯗꯤ ꯑꯉꯥꯡꯁꯤꯗ ꯁꯥꯟꯅꯕꯒꯤ ꯃꯇꯣꯝꯗꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯈꯟꯊꯖꯅꯕꯒꯤ ꯃꯇꯣꯝꯗ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯖꯅꯕꯒꯤ ꯃꯇꯝꯁꯤꯃꯗꯤ ꯏꯐꯪ ꯐꯪꯗ꯭ꯔꯦ ꯃꯥꯁꯦ ꯑꯥꯏꯗꯔ ꯇ꯭ꯌꯨꯁꯟꯒꯤ ꯑꯣꯖꯥꯅ ꯃꯥꯁꯤ ꯏꯠꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅ ꯏꯠꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯣꯝ ꯇ꯭ꯌꯨꯇꯔꯅ ꯏꯠꯄ ꯑꯃ ꯑꯗꯨꯝ ꯇꯧꯔꯒ ꯃꯥꯒꯤ ꯑꯣꯟ ꯋꯦꯗ ꯄꯥꯖꯕ ꯂꯔꯟ ꯇꯧꯕꯒꯤ ꯄꯣꯠꯁꯤꯃꯗꯤ ꯌꯥꯝ ꯋꯥꯠꯂꯦ ꯃꯁꯤꯃ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯩꯒꯤꯅꯣꯕꯨ ꯁꯨꯃꯥꯏꯅ ꯄꯥꯁ ꯇꯧꯈꯤꯕ ꯑꯉꯥꯡꯁꯦ ꯌꯥꯝ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯣꯏꯕ ꯋꯥꯠꯀꯅꯤ ꯏꯅꯣꯚꯦꯇꯤꯞ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯄ ꯋꯥꯠꯀꯅꯤ ꯖꯁ ꯔꯨꯇꯤꯟ ꯑꯃ ꯁꯨꯕꯗꯤ ꯉꯝꯅꯦꯕꯀꯣ ꯁꯤꯃ ꯄꯣꯠꯁꯤꯃ ꯐꯠꯇꯦ ꯑꯁꯤꯁꯨ ꯐꯦꯛꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯤꯡ ꯑꯣꯖꯥꯁꯤꯡꯅ ꯑꯁ ꯈꯔ ꯐꯕ ꯑꯉꯥꯡꯁꯤ ꯈꯟꯒꯠꯂꯒ ꯅꯪꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯃꯥꯏ ꯑꯣꯏꯗꯣꯔꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯤꯕ we are having full hope on you ꯀꯥꯏꯅ ꯍꯥꯏꯕꯤꯕ ꯁꯤ ꯑꯉꯥꯡꯗ ꯌꯥꯝ ꯀꯟꯅ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯅꯕ ꯍꯥꯏꯔꯤꯅꯦꯅ ꯈꯜꯂꯝꯒꯅꯦꯕꯀꯣ ꯑꯩꯗꯤ ꯅꯠꯇꯦꯕ ꯅꯠꯇꯦ ꯈꯜꯂꯒ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯑꯉꯥꯡꯗꯗꯤ ꯃꯗꯨ ꯀꯥꯎꯟꯇꯔ ꯄ꯭ꯔꯗꯛꯇꯤꯞ ꯑꯣꯏꯌꯦꯕ ꯃꯥꯅ ꯃꯄꯨꯛ ꯃꯅꯨꯡꯗ ꯈꯜꯂꯦꯕ ꯑꯁ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯐꯥꯎꯕ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯡꯅ ꯈꯟꯕꯤꯔꯒ ꯏꯟ ꯀꯦꯁ ꯑꯩꯅ ꯑꯦꯆꯤꯞ ꯇꯧꯗ꯭ꯔꯗꯤ ꯍꯥꯏꯅ ꯈꯟꯕ ꯀꯥꯟꯁꯤꯗ ꯃꯥꯏꯁꯤ ꯃꯤꯍꯨꯟꯁꯤ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯅ ꯄꯥꯈꯠꯂꯦꯕ ꯃꯥꯁꯤ ꯀꯣ ꯀꯔꯤꯒꯤꯅꯣꯕ ꯑꯣꯖꯥꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯃꯥꯅ ꯄꯤꯕ ꯄꯥꯝꯃꯦꯕ ꯉꯝꯗ꯭ꯔꯒꯗꯤꯅ ꯈꯜꯂꯦꯕ ꯉꯝꯕꯗꯤ 100% ꯉꯝꯗꯦꯗꯅ ꯀꯣ ꯑꯗꯣ ꯑꯣꯖꯥꯗꯨꯅꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯅ ꯑꯉꯥꯡꯁꯤꯗ ꯑꯦꯟꯀꯔꯦꯖ ꯇꯧꯔꯀꯥꯟꯗ ꯃꯥ ꯍꯦꯟꯅ ꯄꯥꯅꯤꯡꯅꯕꯅꯤ ꯍꯥꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩꯅ ꯐꯤꯜ ꯇꯧꯖꯩ ꯌꯥꯝ ꯇꯣꯏꯅ ꯎꯕꯗ ꯑꯗꯨꯒ ꯄꯦꯔꯦꯟꯁꯅꯁꯨ ꯁꯨꯃꯥꯏꯅ ꯍꯦꯛ ꯌꯥꯝꯅ ꯆꯥꯎꯅ ꯑꯦꯛꯁꯄꯦꯛ ꯏꯆꯥꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯟꯗꯛꯇꯤ ꯏꯆꯥꯅ ꯉꯝꯗꯧꯔꯕꯅꯤ ꯏꯆꯥꯅ ꯐꯥꯔꯁ ꯇꯥꯗꯧꯔꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯪꯅ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯁꯥꯒꯩꯁꯤ ꯆꯥꯎꯊꯣꯛꯆꯗꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯐꯪꯉꯛꯑꯀꯥꯟꯗ ꯍꯥꯏꯕꯅ ꯐꯩꯌꯦꯕ ꯐꯪꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕꯁꯤ ꯐꯠꯇꯦꯕ ꯀꯩꯒꯤꯅꯣ ꯑꯉꯥꯡꯗꯣ ꯄꯥꯈꯠꯄ ꯌꯥꯝ ꯍꯦꯜꯂꯦꯕ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤ ꯃꯅꯨꯡꯗ ꯐꯥꯔꯁꯇ ꯇꯥꯗꯅ ꯂꯥꯛꯄ ꯍꯧꯕꯗꯒꯤ ꯐꯥꯔꯁꯇ ꯇꯥꯗꯅ ꯂꯥꯛꯄ ꯑꯉꯥꯡꯁꯤ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯕ꯭ꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯑꯉꯥꯡꯁꯤ ꯃꯥꯅꯦꯕ ꯃꯥꯁꯤ ꯀꯔꯤꯒꯤꯅꯣꯕꯨ ꯇꯥꯏꯠ ꯔꯣꯞ ꯑꯃꯗ ꯆꯠꯄ ꯖꯤꯝꯅꯥꯁꯇꯤꯛꯀꯤ ꯀꯩꯅꯣꯗꯣ ꯁꯥꯟꯅꯔꯣꯏꯗꯨꯒꯨꯝꯕꯅꯦꯕ ꯑꯦꯅꯤ ꯇꯥꯏꯝ ꯇꯥꯔꯛꯄ ꯌꯥꯏꯗꯅ
tai rope walking tawdi tarpe dina adumana ma se second tar adi kamai tawba mine kitang hen gadi kamai tawba always war ga lay ma se adu second ta ba third ta ba ngang di nuai ba kai no ba hele etna nuai re electric na mai dum lay ko this is underlying psychological pain ne moi de lay trauma ha ga prema hai de stress hai tare aduna angang sing si singma macha macha si de so angang diam wajai ba ko aduna parkha mya naksala de khoina tawgadab se you do your best is what we expect is your best nangna ngamjaba thak ta khwai dei phajana tawbodo adune khoina pamjari se ko mingondagi hen ba adu ada kaimta nate nangna ngamjaba thak ta nangna tawjari ba poto nang best oi level tawba ngam bo yu na da bo yu ko adu ngamna ba nang chang nai lai pau marak ta pothau phajana tumu chau nang ya wat pa loin hai ro khoina pini sina khwai dei best ne ba adagi hen na hai ba pot se phanabadi hai ba akoina encourage tawna bane na aduna wana ba machak oi bi ai angang singda aduna angang sing sina akoi angang lising kuthra da ba loimak first ta ba ya ponte ba natra ne adui manungda afaba angang chamam yarom gani competition da moi loinamak nang first ta waina hai ba du adui mahutta nang you do your best you magi best to level du tanazar aga tabam tajare dana adu hayeng prekhai duk pada sumoi ning ba yam kai de ba aduna tana hoji hari ba koina already prekhai duk pi bu du prekha tha dringe da siam phate ba angang diam wai ba ko adagi chumna gi average angang sing dana akoi gi magi proper reading pattern haijada ba ade amadana chapter khara subject khara nama na paraga atai hek lai hobugumba akoi gi uniformly pa ba pahogda bugumba prepare matam sana ta hogda bomba procrastination tawrakanda hayeng tawringa da na hogda bugumba siguma sina su prekha maya naksal aganda yamna bera kai na hoi di prekha maya naksal aga like laibi ma chana rame ko adu so hojiti khara yadrab ne hojiti adu like to han bado prekha hayeng ne kan lairaga set laga pudoi ne ko adu potuma laibak phadana hojiti yaudre ko aduna angang sing da su kitang aduge expectation ama lairama matam ma lairame ba yani da na adui potuma lokthok pire aduma yam phare aduga amuk parkha hall da su akoi gi parkha gi invigilation tariba invigilator sing aduga oza sing kari flying squad kaina so am laiba male ko moi si angang sing na yam ki na chat pase pasi su pakhat na bagi matau kan thabak ama kano mane ba maram mane ba angang sing da yam na parental motherly oiba fatherly oiba attitude amada enoi phasana iro ko kari gumba awara pa di le di hairo ko ising thangni so hairo ko na haibi be mota mai maning ding thokpa yaroi adu to be yaroi da to be yaroi do's and don'ts me am se police na law budom na law busi parkha tham thazari ba ngang sing da di am pakhat le ba ko adagi moi si parkha si mayum da habidi masagi school tharam badagi atop school chalaga thaba matam oibani na moi da kijeye ba ko hadi unfamiliar oiba face me am do sisu koi invigilation da lai riba missing na kitang khanbi bam change han bada especially the first day kar calm down to na ba ko acclimatize to na ba ko na bada kitang mating pang bi ba ma mathok ta na khalle sisu exam numit ki wari ni ko adagi mu exam naksala ga hayeng parkha ni har kan da parents kara mana angang sing se ahing tum da ma kai ba halaga manak ta sangaga manak ta uiraga sangi aduga sangom porke adu porke ada porke kanga humbiraga uiraga smaina phami ado si phabra phatabra haraga di sidi sungto mok to biroi damni angang se pung ma pantara tarak padagi nongai tuman biradamni kangan thabiradamni phajub singkhat biradamni ko wish to biradamni hengan hogalu ko na hengan hogalaga breakfast soidana pijabigadamni prakha chalam daida lai khoramba khotpa tawrisi am phai puning ingna na ni lai na pirakadok dinate adumain tawduna parkha hayeng ne bai nungdang da pung ani ohum aduda pahan gi bido namdana pahan gi bido aduna parkha no mita angang se kok ngauraga ibangam draga casualty yorok pa yam yawe ba aduna huji metric parkha de class 12 bi parkha la de koi casualty da seat kara kha ane ba so ina pura da angang se center dagi aduna masi thok tana bai damakta parkha hayeng ne har de angang sing pothan biu hogi ba hing da pa ba parkha paraduna te ba khoin khangningi se exam da throughout pa na chahi ani hum tambada khangriba pot ne ba khoina test tawningi se ngarang nungdang barang paraga hoji ibdu adu magi knowledge ra ba na te ba adu kana de haidi aina ngasi se hayeng exam sa tore se ngasi hing tum da bida pa badu nate marudi doctor na thambiri je aina hayeng exam hall da ningjang badu ne ba amani khangi ba ningjang ga ibangam badu ne ba ibangam badu aduga muksu en thamning badi numitu da khakta ibana tana life long magi knowledge oi hobangam badu adu mahi tamba ko ba adu to jina parkha tha ba ko ba
ပရိခါထား Khenabase. ခဲနဘစေပရိခါထားပါဟိုင်ဘဒီပရိခါတူတကဲအီဘငမ်ဂေဟိုင်ဘဒိုနိုခနဂရေပါ Hoi. မာကနပချင်ပါနိခန်းဒေမာဘနိခန်းဒေဟန်ဘနိခန်းဒေအဒုနတေပါ how much you learn အဒပရိခါစင်တော်စီဒီအဒုကီ test တော့ဘနေပါ how much you learn နန်ကယမ် learn တော်ရကေပွန်စီဂီ class 1 day na class 10 bok tamak pa sige manung da nang kayam hairage nang kayam singage nang kayam live si face tong amagadage haina test taw budu parkha kawe ba ado changeng kawe ba akoi gi di parkha e ba parkha tha ba adu do in chana kare ba that's not the true meaning of exam exam hai di pun sigi damak nang kayam same sarage ha do yengsi hai bane ba Hoi. pakhatta budu su same sa ba makhala mane Yam nungai ba yam pung lok sing oi ba ngak ta di haibiri si doctor na do haidi exam du da di ba yam phangak ta ba amarom da di ka shu akai ba laiti ko to mana manung da khang ho bu du adu ne ba darkar oi si adu na tra ba hingdoi si punsi mani certificate to ra ba hingdoi si certificate mang ge da loi ro punsi na ina he hai ba male Hoi adu na di ngasai gi ozagi do mama pa gi role si da yam chau gre horok pa da gi hauji ki concept se parents lai ba am chang ba Hoi. adu na tra ga di chimphawo kari or tora heng phasani ro mo koi do adu na di ya ba na te ba Haidi iramuko sina so angang da hena pakhat pa gi nom o hen doi ni ba pakhala le ba aduna di exam maya exam hayeng ni hangchit ni du da khatang giri taksan ban nataba na ta ba magi haurak padagi adigi chahi du mada tawriba sing do magi damak ta moina mateng ta seng na pang bining bo oiraga di adu ta biyo schedule ma sembiraga nang sidaina sibok tumba chaba haina sembiraga tawba tawbani ba na seng ban hoi adu oiraga di sigi mayam se adu maina hana sembi hauba sina stress se exam maya da lakta na bagi maram oiga doira magi hana khoina ngak thok na bagi pambai ga na haira adi kari no ngak thok na ba pambai huji ku si nei koi ge mock test kind of tori se hoi mock test da magi knowledge su test tawi adu ga exam ka mai face taw ne ha su ta e drill ni ne akoi mai gi su drill tawi da na mai hau lak pok ta ka mai taw ga da ge chumi theory ngak ta ya da ba hoi si tawi adu ga ngasai gi uniform oina throughout the course of the study da pa hau ga da bani hai ba pot si ma su angang na ek mingjan manu mi ta ge angang ta kok ta takpi ga da ba angang karama di parent karama asma de makok yam lai gra jani parikha ma ya heng sinen tha paraga 60 ekta phangi 70 ekta phangi hai ba yauri ba adu aran ba concept de ba adu di sai da barang para chimpha pu bangam bagi ithom bai wani hangchiti mu kaw gra ne ba adu na like tam bagi purpose di natte hai ba hoi ko adu gi amu ai na khara nungai ba am ga haining ba ai bi parikha ji thin ma chale angang na manung da iri angang parents ma pan da sorok da phammi khabar thara pham ba sawi ruman thara pham ba sawi phammi hoi ai bi acha pakka purak pa su yawi adagi parikha loi re angang sine tor parikha kamain tawi hangani nungai hai noi tom ba du di kain tawi adai noi chau du di kamain tawi am hang ne ba ko ma khak tai na ta ba ko adu angang du da mu akoi gi mana kari gum khara iram da tar di khangang para do kitang mark ama khara question ama solum tar di mangon he na adi tom du di iram minina chau du iram min ma ma na ba to ma di iram dre adu angang du da amuk ka he na nungrang na bagi macha ama oi ba adu darkar oi de ba parikha loi di parikha du loi re hayeng gi natraga hangchi ki thok do adu do ina mu focus taw gadam ne ba adu akoi gi parent khara ma di adu gi ma di kupsan na yeng ba ji kayam yeng ge bu macha nu pa du khakta na tana macha nu pa ga tin na ba mo dai ma khara hen ba first ta ba second ta ba du amu hang ne ba ko sima su yam bad habit ne ba angang mu thai nuai tan na ba gi sima su to bi nu na ina thamjani gi angang du ga tang yeng biu ko angang du khata sem biu adu ga numit tu su loi khra ba du di kaw thok pi kro la ka do ba numit tu gi oina hoji ka mu hal la ga iya ga dra ne hoi loi khre hoi kana go mana la lam du krai no anu thido ga madu gi critically analyze tor ga tam ho na ba na hai ba su yawi yawo bu di ko hoi adu angang ayam ba di sina ba khat na ba macha ama oi ba hoi yam nungai re sar na ngasai digi phajana thambire do aidi angang sing sing ngasai horok pada wari ma thambi ki bedo exam ya da boarding da laiba boarding gi oza man angang se hong ba khara ubade gi pora iga na haiba se then hojik se sumaina exam se kuidre hojik se January ni ayam bana February thenga ba da March pok gi manung exam se loina taw hi doi ne ba hairi ba mayam na exam achau bane na launari sing se sau ba haiba simak su hairoi da bane haiba su thambi khre hairoi da bane hairoi da bane se achau ba na te sisu punsi gi thengnari ba exam mark ta amani ya IS officer IS ki parkha lak tori net ki exam lak tori G ki lak tori sida chau na ta bra ba 10 hen chau bra ba hoi natra ne aduga live ki luhong ba gi exam lak tori natra hing ba gi exam lak tori exam mai se adum cha mane exam ki exam cha mane pass tau ta ba ya da ba exam ba yamam sa lakini
ꯃꯦꯇ꯭ꯔꯤꯛꯇꯤ ꯄꯥꯁ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯍꯣꯏ ꯑꯗꯨꯅ ꯍꯥꯏꯗꯤ ꯇꯦꯟꯁꯦ ꯅꯠꯇ꯭ꯔꯒ 12ꯁꯤꯗꯤ ꯑꯆꯧꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯥꯏꯔꯣꯏꯗꯕꯅꯤ ꯀꯤꯍꯜꯂꯣꯏꯗꯕꯅꯦꯕ ꯁꯨꯝ ꯀꯤꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯈꯤꯕꯗꯨꯅ ꯑꯉꯥꯡꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯋꯤ ꯄꯣꯛꯈ꯭ꯔꯦꯕ ꯐꯥꯎꯋꯤ ꯑꯗꯨꯅ ꯍꯦꯟꯅ ꯍꯧꯖꯤꯛ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯟꯅ ꯑꯦꯛꯖꯥꯝ ꯅꯛꯁꯜꯂꯛꯄꯒꯤ ꯍꯧꯖꯤꯛꯁꯦ ꯅꯍꯥꯟꯒꯩ ꯌꯨꯝꯗ ꯂꯩꯔꯝꯃꯒꯁꯨ ꯕꯣꯔꯗꯤꯡ ꯑꯃꯗ ꯊꯝꯈ꯭ꯔꯅꯤ ꯊꯤꯟꯖꯜꯂꯁꯤ ꯀꯥꯟꯗ ꯊꯝꯅꯕ ꯃꯇꯝꯁꯨ ꯌꯥꯝ ꯊꯝꯅꯔꯦꯕ ꯎꯝ ꯑꯩꯈꯣꯏꯒꯤ ꯎꯝ ꯊꯪꯅꯕ ꯌꯨꯝꯂꯣꯟ ꯂꯣꯏꯅ ꯀꯩꯔꯣꯜꯅꯕꯗꯁꯨ ꯂꯣꯏꯅ ꯂꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯊꯝꯃꯦ ꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯗ ꯍꯥꯟꯅ ꯇꯧꯔꯝꯗꯕ ꯂꯥꯛꯄ ꯑꯍꯣꯡꯕꯗ ꯃꯣꯏꯅ ꯂꯧꯈꯠꯄꯤꯕ ꯌꯥꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯉꯁꯥꯏꯒꯤ ꯄꯨꯕꯤꯔꯛꯈꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯑꯣꯖꯥꯗꯨꯅ ꯄꯨꯔꯛꯑꯝꯗ꯭ꯔꯒꯗꯤ ꯑꯣꯏꯔꯝꯃꯣꯏꯗꯣꯏꯅꯤ ꯃꯥ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯃꯥꯡꯉꯝꯕꯁꯨ ꯌꯥꯏꯑꯕ ꯃꯥꯡꯉꯝꯃꯗꯣꯏꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯎꯔꯛꯄꯗ ꯁꯤꯒꯨꯝꯕ ꯎꯔꯛꯑꯒꯗꯤ ꯍꯥꯟꯅ ꯆꯦꯛꯁꯤꯟꯕꯤꯕ ꯌꯥꯕꯁꯦ ꯑꯗꯨꯒꯨꯝꯕ ꯈꯖꯤꯛꯇꯒ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯛꯇꯅꯕ ꯈꯔꯁꯨ ꯍꯥꯏꯖꯒꯦ ꯍꯣꯏ ꯍꯧꯖꯤꯛꯁꯤ ꯄꯔꯤꯈꯥ ꯈꯤꯇꯪ ꯅꯛꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯗ ꯊꯝꯕ ꯍꯥꯏꯕꯁꯤꯁꯨ ꯈꯤꯇꯪ ꯊꯦꯡꯃꯜꯂꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯨ ꯑꯉꯥꯡꯁꯤ ꯍꯣꯝ ꯁꯤꯛ ꯑꯣꯏꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯀꯣ ꯑꯗꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯑꯃꯨꯛꯇ ꯂꯩꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯗꯣ ꯍꯧꯖꯤꯛ ꯕꯣꯔꯗꯤꯡꯗ ꯊꯥ ꯑꯃꯇ ꯉꯥꯏꯔꯀꯥꯟꯗ ꯊꯥ ꯑꯅꯤꯇ ꯉꯥꯏꯔꯀꯥꯟꯗ ꯊꯝꯕ ꯀꯥꯟꯗ ꯃꯥ ꯑꯦꯗꯥꯞ ꯇꯧꯅꯕ ꯃꯇꯝꯁꯦ ꯊꯥ ꯃꯈꯥꯏ ꯑꯃꯔꯣꯝ ꯊꯥ ꯑꯃꯔꯣꯝ ꯆꯪꯗꯣꯏꯅꯦꯕ ꯍꯣꯝ ꯁꯤꯛ ꯑꯣꯏꯕꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯔꯣꯏꯗꯣꯏꯅꯤ ꯌꯨꯝ ꯅꯤꯡꯁꯤꯡꯉꯒ ꯀꯞꯅꯤꯡꯗꯣꯏꯅꯤ ꯁꯟꯙꯥ ꯋꯥꯏꯔꯒ ꯀꯞꯅꯤꯡꯉꯛꯇꯣꯏꯅꯤ ꯏꯃꯥ ꯐꯣꯟ ꯇꯧꯅꯤꯡꯉꯛꯀꯅꯤ ꯐꯣꯟꯁꯨ ꯑꯃꯨꯛ ꯄꯥꯏꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯋꯥꯟꯊꯔꯛꯑꯦ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯦ ꯇꯨꯔꯛꯑꯦꯅ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯑꯣꯅ ꯄꯦꯔꯦꯟꯁ ꯀꯧꯔꯒ ꯂꯧꯔꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯇꯧꯔꯤꯁꯤꯕꯣꯕ ꯑꯗꯨꯅ ꯊꯝꯒꯦ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯃꯃꯥꯡꯗ ꯊꯝꯕꯤꯒꯗꯕ ꯑꯣꯏꯕ ꯊꯥ 3-4 ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯑꯦꯗꯥꯞ ꯇꯧꯖꯅꯕꯀꯣ ꯑꯗꯨꯒ ꯊꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕꯒꯨꯝꯕꯗꯤ ꯀꯝꯄꯦꯜ ꯇꯧꯕ ꯌꯥꯎꯏꯀꯣ ꯍꯥꯏꯕꯗꯤ ꯑꯔꯥꯞꯄ ꯂꯝꯗ ꯃꯌꯨꯝ ꯑꯣꯏꯕ ꯑꯗꯨꯒ ꯁ꯭ꯀꯨꯜꯅ ꯁ꯭ꯋꯥꯏꯗ ꯇꯝꯕ ꯃꯣꯏꯒꯤꯗꯤ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯅꯛꯄꯒꯤꯁꯨ ꯊꯝꯅꯔꯤꯕ ꯍꯧꯖꯤꯛꯁꯦ ꯌꯨꯝꯅ ꯁꯤꯗ ꯂꯩꯔꯒ ꯑꯁꯤꯒꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯁꯪꯒꯣꯏ ꯑꯃꯗꯁꯨ ꯕꯣꯔꯗꯤꯡꯗ ꯊꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯔꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯁꯤ ꯑꯉꯥꯡ ꯑꯍꯥꯟꯕꯗ ꯄꯦꯔꯦꯟꯁꯅ ꯍꯥꯏꯕꯁꯤ ꯌꯨꯝꯗ ꯂꯩꯔꯗꯤ ꯃꯥ ꯐꯣꯟ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯄꯩꯈꯥ ꯅꯛꯁꯜꯂꯁꯨ ꯑꯗꯨꯅ ꯕꯣꯔꯗꯤꯡꯗ ꯂꯩꯔꯗꯤ ꯐꯣꯟꯗꯨ ꯅꯝꯗꯅ ꯄꯥꯏꯔꯔꯣꯏ ꯅꯝꯕꯔ 1 ꯁꯤꯃ ꯌꯥꯝ ꯍꯥꯏ ꯅꯝꯕꯔ 2 ꯑꯩꯈꯣꯏꯅ ꯇꯥꯛꯄ ꯉꯝꯗꯕꯗꯣ ꯑꯣꯖꯥꯅ ꯈꯔ ꯇꯥꯛꯄꯤꯅꯤ ꯍꯥꯏꯕꯁꯤꯃ ꯅꯝꯕꯔ 3 ꯌꯨꯝꯗꯗꯤ ꯆꯥꯡ ナꯏꯅ ꯄꯥꯎ ꯌꯥꯗꯦ ꯑꯗꯨ ꯃꯌꯥꯝ ꯃꯔꯛꯇ ꯄꯥꯔꯝꯒꯅꯤ ꯍꯥꯏꯕ ꯑꯃ ꯁꯤꯒꯤ ꯄꯣꯠ ꯑꯍꯨꯝꯁꯤ ꯃꯌꯥꯝ ꯊꯝꯃꯤ ꯆꯨꯝꯃꯦ ꯂꯣꯏꯅꯀꯣ ꯑꯗꯨꯕꯨ ꯕꯣꯔꯗꯤꯡꯗ ꯇꯧꯕꯤꯔꯤꯕꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯚꯔ ꯑꯦꯝꯕꯦꯁꯤꯌꯁ ꯑꯣꯏꯈꯤꯕꯗꯒꯤ ꯑꯉꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 6 ꯅꯠꯇ꯭ꯔꯒ 7 ꯇꯨꯝꯕꯁꯦ ꯗꯤꯄ꯭ꯔꯥꯏꯞ ꯇꯧꯕꯤꯒꯅꯨ ꯄꯨꯡ ꯕꯣꯔꯗꯤꯡꯗ ꯑꯣꯏꯔꯁꯨ ꯄꯨꯡ 6-7ꯁꯤ ꯑꯗꯨꯝ ꯇꯨꯝꯍꯟꯕꯤꯌꯣꯕ ꯅꯨꯡꯉꯥꯏꯅ ꯑꯗꯨꯒ ꯇꯥꯛꯄꯤꯒꯗꯕ ꯁꯔꯨꯛꯇꯣ ꯑꯌꯨꯛꯇ ꯅꯨꯡꯊꯤꯟꯗ ꯇꯥꯛꯄꯤꯌꯣꯕꯀꯣ ꯑꯗꯨꯗ ꯇꯥꯛꯄ ꯀꯣꯟꯅꯗ꯭ꯔꯦꯅ ꯑꯗꯨꯝ ꯇꯣꯛꯄꯤꯔꯣꯕ ꯌꯥꯔꯦꯕ ꯇꯥꯛꯄ ꯀꯣꯟꯅꯗ꯭ꯔꯦꯅ ꯑꯍꯤꯡ ꯃꯤꯠꯁꯦꯟ ꯈꯥꯡꯉꯒ ꯑꯉꯥꯡꯗ ꯇꯥꯛꯄꯤꯒꯅꯣꯕ ꯑꯗꯨꯅ ꯑꯉꯥꯡ ꯅꯥꯔꯛꯀꯅꯤ ꯍꯥꯏꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯎꯕꯗ ꯃꯥꯏꯊꯣꯡꯗ ꯑꯣꯏꯔꯁꯨ ꯌꯥꯝ ꯂꯥꯡꯇꯛꯅꯕ ꯄꯥꯈꯠꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯗ ꯌꯥꯝ ꯀꯤꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯄ ꯄꯔꯤꯈꯥ ꯍꯦꯛ ꯄꯟꯕꯒ ꯃꯊ꯭ꯋꯥꯏꯗ ꯅꯤꯛ ꯂꯥꯎꯕ ꯃꯥꯟꯕ ꯎꯔꯛꯑꯒꯗꯤ ꯋꯥꯔꯤ ꯁꯥꯕꯤꯔꯒ ꯑꯣꯖꯥ ꯅꯪ ꯄꯔꯤꯈꯥꯁꯤ ꯀꯤꯕ꯭ꯔꯥꯅꯦ ꯀꯔꯤ ꯐꯤꯜ ꯇꯧꯒꯦꯅꯦ ꯅꯪꯉꯣꯟꯗ ꯀꯟꯐꯤꯗꯦꯟꯁ ꯃꯥꯡꯕ꯭ꯔꯥ ꯑꯍꯥꯟꯕꯗ ꯃꯈꯣꯏꯁꯦ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝ ꯃꯥꯡꯉꯦꯕꯀꯣ ꯀꯟꯐꯤꯗꯦꯟꯁ ꯃꯥꯡꯉꯦ ꯍꯦꯟꯖꯜꯂꯛꯑꯀꯥꯟꯗ ꯀꯤꯔꯛꯇꯣꯏꯅꯦꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯄꯨꯔꯥ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯀꯥꯟꯗꯨꯅꯦꯕ ꯀꯞꯄꯛꯏꯁꯦ ꯑꯍꯥꯟꯕꯗ ꯀꯣꯟꯐꯤꯗꯦꯟꯁ ꯃꯥꯡꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩ ꯀꯥꯎꯒꯜꯂꯤ ꯑꯣꯖꯥ ꯑꯩꯅ ꯄꯥꯈꯤꯕꯁꯤꯡꯁꯦ ꯀꯥꯎꯔꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯅꯧꯕ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯈꯪ ꯑꯍꯩꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨ ꯀꯔꯤꯗ ꯁꯣꯏꯔꯤꯅꯣ ꯆꯥꯕꯗꯔ ꯊꯛꯄꯗꯔ ꯇꯨꯝꯕꯗꯔ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗ ꯑꯩꯈꯣꯏ ꯏꯚꯥꯂꯨꯑꯦꯠ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯞꯄꯛꯑꯕ ꯅꯥꯔꯛꯑꯕ ꯇꯣꯏꯅ ꯄꯨꯛ ꯅꯥꯔꯛꯑꯕ ꯇꯨꯝꯕ ꯌꯥꯔꯛꯇ꯭ꯔꯕ ꯆꯥꯕ ꯌꯥꯔꯛꯇ꯭ꯔꯕ ꯀꯞꯆꯦꯠ ꯂꯥꯛꯑꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯄꯨꯕꯤꯒꯗꯕꯅꯤ ꯄꯦꯔꯦꯟꯁꯇꯁꯨ ꯇꯥꯛꯄꯤꯒꯗꯕꯅꯤ ꯄꯦꯔꯦꯟꯁꯅ ꯑꯣꯏꯔꯒꯁꯨ ꯄꯨꯕꯤꯔꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤꯗꯣ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯏꯟꯇꯔꯚꯦꯟ ꯇꯧꯍꯧꯔꯒꯗꯤ ꯄꯔꯤꯈꯥ ꯐꯖꯅ ꯊꯥꯍꯟꯕ ꯌꯥꯅꯤ ꯍꯥꯏꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯁ꯭ꯇ꯭ꯔꯦꯁꯁꯤꯡꯗꯨꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯣꯏ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯑꯦꯛꯖꯥꯝꯗꯨꯗ ꯃꯥꯔꯛ ꯋꯥꯡꯕ ꯈꯛ ꯅꯠꯇꯅ ꯃꯥꯒꯤ ꯃꯁꯥ ꯃꯎꯗꯨꯁꯨ ꯐꯅ ꯂꯩꯍꯧꯕ ꯋꯥꯈꯜ ꯐꯅ ꯂꯩꯍꯧꯕꯗꯨꯁꯨꯅꯤ ꯌꯥꯝ ꯃꯊꯧ ꯃꯔꯨꯗꯤ ꯇꯥꯏ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯣꯏ ꯑꯗꯣ ꯋꯥꯈꯜꯗꯨꯗ ꯋꯥꯁꯟꯈꯤꯕꯁꯤꯅ ꯁꯤꯒꯤ ꯃꯇꯝꯁꯦ ꯁꯨꯃꯥꯏꯅ ꯊꯦꯡꯅꯈꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯍꯧꯖꯤꯛꯀꯤ ꯄꯟꯕꯤꯈꯤꯕꯁꯤꯡꯁꯦ ꯗꯣꯛꯇꯔꯅ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯤꯅ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝ ꯃꯌꯥꯗꯨꯒꯤ ꯅꯛꯁꯜꯂꯛꯄꯒꯤ ꯁ꯭ꯇ꯭ꯔꯦꯁꯇꯨ ꯈꯛ ꯅꯠꯇꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯗꯤ ꯀꯗꯥꯏ ꯐꯥꯎꯕꯗꯤ ꯀꯥꯏꯍꯟꯕ ꯌꯥꯏ ꯁꯤꯅꯁꯨ ꯑꯉꯥꯡꯗꯨꯗ ꯑꯗꯨꯝ ꯁꯝꯍꯥꯎ ꯅꯥꯟꯊꯣꯛꯇꯅ ꯄꯩꯈꯥꯗꯨ ꯊꯥꯈ꯭ꯔꯕ ꯑꯃ ꯐꯔꯦꯀꯣ ꯍꯣꯏ ꯊꯥꯍꯧꯒꯗꯕ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤꯗꯨꯅꯦ ꯃꯃꯥꯟꯅꯕꯅ ꯀꯥꯈꯠꯈ꯭ꯔꯅꯤ ꯃꯥꯅ ꯌꯥꯝ ꯑꯣꯕꯚꯤꯌꯁ ꯑꯣꯏꯌꯦꯕ ꯁꯤ ꯃꯇꯝꯗ ꯀꯣꯂꯦꯖꯇ ꯗ꯭ꯔꯣꯞ ꯇꯧꯕꯗꯤ ꯈꯔ ꯐꯩꯌꯦꯕ 10ꯗꯒꯤ 11 ꯀꯥꯕ 11ꯗꯒꯤ 12ꯇꯒꯤ ꯀꯣꯂꯦꯖ ꯀꯥꯔꯛꯄꯒꯤ ꯁ꯭ꯋꯥꯏꯁꯦ 12ꯇꯒꯤꯅ ꯂꯣꯏ ꯄꯥꯁ ꯇꯧꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯍꯧꯕꯁꯦ ꯁꯣꯊꯍꯧꯕꯁꯦ ꯌꯥꯝ ꯑꯣꯕꯚꯤꯌꯁ ꯑꯣꯏꯌꯦꯕ ꯑꯉꯥꯡꯗ ꯐꯦꯜ ꯑꯣꯏꯍꯧꯕꯁꯦ ꯊꯥꯍꯧꯗꯕꯁꯦ ꯑꯗꯨꯅ ꯃꯁꯤ ꯊꯣꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯕ ꯑꯗꯨꯗꯣ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯆꯠꯄ ꯌꯥꯏ ꯑꯗꯩ ꯃꯊꯪ ꯑꯃꯨꯛ ꯊꯥꯕꯗ ꯍꯦꯟꯅ ꯐꯅ ꯊꯥꯕ ꯉꯝꯅꯤ ꯑꯗꯨ ꯉꯝꯗꯕ ꯌꯥꯏ ꯍꯟꯊꯔꯛꯄ ꯌꯥꯏ ꯑꯦꯀꯥꯗꯃꯤꯛ ꯄꯔꯐꯣꯔꯃꯦꯟꯁ ꯍꯟꯊꯔꯛꯄ ꯌꯥꯏ ꯀꯣ ꯑꯗ ꯍꯟꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯁꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯅꯠꯇꯦꯕ ꯑꯗꯩ ꯃꯃꯥꯟꯅꯕ ꯍꯣꯡꯉꯛꯀꯗꯣꯏꯅꯤ ꯃꯃꯥꯟꯅꯕ ꯑꯅꯧꯕꯗꯨꯒ ꯑꯦꯗꯖꯁ ꯇꯧꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯕꯨꯂꯤꯡ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯍꯟꯖꯜꯂꯛꯄꯅꯤ ꯃꯥꯗꯤ ꯐꯦꯜ ꯑꯣꯏꯍꯧꯕꯅꯦꯅ ꯈꯟꯕꯤꯕꯁꯨ ꯌꯥꯏ ꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯉꯝꯗꯗꯅ ꯊꯥꯍꯧꯗꯕ ꯀꯥꯡꯕꯨꯁꯤꯅ ꯅꯦꯛꯁꯁꯤ ꯑꯦꯛꯖꯥꯝ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯁꯤꯒꯤ ꯇ꯭ꯔꯣꯃꯥꯁꯦ ꯑꯃꯨꯛ
ꯂꯥꯛꯀꯅꯦꯕ ꯑꯃꯨꯛ ꯂꯥꯛꯀꯜꯂꯦꯕꯀꯣ ꯑꯗꯨ ꯅꯦꯛꯁ ꯑꯦꯛꯖꯥꯝꯗꯁꯨ ꯑꯗꯨꯝ ꯀꯤꯗꯣꯏꯅꯦꯕ ꯃꯥꯅ ꯃꯊꯪꯗ ꯀꯤꯔꯣꯏ ꯍꯥꯏꯗꯣ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯍꯟꯗꯛꯀꯤꯁꯤꯗ ꯀꯤꯗꯅꯕ ꯂꯥꯏꯌꯦꯡꯉꯒ ꯅꯥꯟꯊꯣꯛꯈ꯭ꯔꯒꯗꯤ ꯉꯝꯃꯤꯅ ꯍꯥꯏꯕꯒꯤ ꯀꯣꯟꯐꯤꯗꯦꯟꯁꯁꯨ ꯂꯥꯛꯑꯗꯤ ꯃꯊꯪ ꯊꯥꯕꯗꯁꯨ ꯍꯦꯟꯅ ꯃꯥꯒꯤ ꯀꯣꯟꯐꯤꯗꯦꯟꯁ ꯂꯥꯛꯀꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯊꯥꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯗ꯭ꯔꯣꯞ ꯇꯧꯕ ꯐꯠꯇꯦ ꯑꯗꯨ ꯗ꯭ꯔꯣꯞ ꯇꯧꯗꯕꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯑꯃ ꯎꯔꯒꯗꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯕꯤꯌꯨ ꯇꯥꯟꯅꯕꯤꯌꯨ ꯑꯗꯣ ꯑꯦꯛꯖꯥꯝ ꯃꯌꯥ ꯅꯛꯁꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯄꯦꯔꯦꯟꯁꯤꯡꯁꯤꯅ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯉꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯖꯔꯦꯕꯀꯣ ꯑꯗꯨꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡꯁꯤ ꯀꯔꯝꯍꯥꯏꯅ ꯆꯪꯉꯤꯅꯣ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯀꯣ ꯑꯉꯥꯡꯗꯣ ꯋꯥꯗꯅꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯁꯨ ꯐꯖꯅ ꯍꯦꯟꯒꯠꯅꯕ ꯐꯒꯠꯅꯕ ꯑꯅꯤꯁꯦ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯄꯨꯕꯤꯌꯣꯕ ꯀꯣ ꯅꯥꯝꯃ ꯈꯛꯇ ꯎꯕꯤꯒꯅꯣꯕ ꯑꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗꯤ ꯇ꯭ꯌꯨꯁꯟ ꯃꯇꯝꯗꯤ ꯇ꯭ꯌꯨꯁꯟꯗꯤ ꯈꯔ ꯇꯣꯛꯄꯤꯕ ꯃꯇꯝ ꯌꯥꯔꯦ ꯃꯁꯥꯅ ꯄꯥꯖꯕ ꯃꯇꯝ ꯌꯥꯔꯦ ꯍꯧꯖꯤꯛ ꯂꯥꯁ ꯃꯤꯅꯠ ꯐꯥꯎꯕ ꯇ꯭ꯌꯨꯁꯟ ꯁꯨꯝ ꯇꯧ ꯂꯩꯕꯁꯦ ꯑꯉꯥꯡꯗ ꯍꯌꯦꯡ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯈꯔ ꯍꯟꯊꯔꯛꯀꯅꯤꯅ ꯈꯜꯂꯤ ꯑꯩꯗꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯁꯤꯒꯨꯝꯕ ꯑꯦꯛꯖꯥꯝꯁꯤꯡꯁꯤꯅ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡ ꯉꯁꯤꯒꯤ ꯈꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝꯁꯤꯒꯁꯨ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡ ꯑꯉꯥꯡꯒꯗꯤ ꯈ꯭ꯋꯥꯏ ꯅꯛꯅꯕꯗꯤ ꯃꯣꯏꯁꯤꯅꯦꯕ ꯃꯣꯏꯅꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯁꯨ ꯍꯥꯏꯖꯕ ꯇꯥꯔꯦ ꯗꯣꯛꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯄꯥꯎꯖꯦꯜ ꯑꯝꯇ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯍꯧꯖꯤꯛ ꯄꯔꯤꯈꯥ ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯑꯩꯅ ꯉꯝꯖꯕ ꯑꯩꯅ ꯈꯪꯖꯕ ꯆꯥꯡꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯕꯦꯁ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕꯤꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯔꯦ ꯃꯤꯅ ꯑꯩꯅ ꯍꯦꯟꯕ ꯍꯥꯏꯕꯗꯨ ꯊꯝꯗꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯛꯆꯥꯡ ꯐꯕ ꯃꯊꯧ ꯇꯥꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯄꯔꯤꯈꯥ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯇꯨꯝꯕ ꯆꯥꯕ ꯉꯥꯏꯍꯥꯛ ꯔꯤꯀ꯭ꯔꯦꯁꯟ ꯇꯧꯕ ꯑꯗꯨꯒ ꯆꯥꯡ ꯅꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕꯤꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯤ ꯏꯪꯅ ꯄꯔꯤꯈꯥꯁꯤ ꯅꯨꯡꯉꯥꯏꯅ ꯊꯥꯕꯤꯔꯝꯃꯨ ꯄꯔꯤꯈꯥꯁꯤ ꯂꯥꯟ ꯅꯠꯇꯦ ꯄꯔꯤꯈꯥꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯑꯩꯕꯨ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤ ꯂꯝꯕꯤꯗ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯁꯤ ꯑꯗꯨꯒ ꯄꯦꯔꯦꯟꯁꯁꯤꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯏꯆꯥꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯥꯏꯊꯣꯡꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯎꯕꯤꯅꯤꯡꯉꯝꯒꯅꯤ ꯑꯗꯨ ꯑꯉꯥꯡꯁꯤꯅ ꯃꯁꯥ ꯐꯠꯇ꯭ꯔꯕ ꯑꯉꯥꯡꯁꯤꯅ ꯃꯥꯒꯤ ꯊꯛꯄ ꯆꯥꯕ ꯊꯛꯄ ꯑꯃꯗꯤ ꯇꯨꯝꯕ ꯆꯥꯕ ꯃꯇꯝ ꯅꯥꯏꯗ꯭ꯔꯒꯗꯤ ꯃꯥꯒꯤ ꯊꯥꯒꯗꯧꯔꯤꯕ ꯄꯔꯤꯈꯥ ꯑꯁꯤꯗ ꯃꯥꯅ ꯄꯥꯝꯃꯤꯕ ꯄꯥꯔꯤꯕ ꯇꯝꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯄꯨꯡ ꯐꯥꯅ ꯎꯠꯊꯣꯛꯄ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯂꯥꯏꯕꯛ ꯊꯤꯔꯒꯗꯤ ꯂꯥꯁ ꯃꯣꯃꯦꯟꯗ ꯅꯥꯔꯛꯄ ꯑꯩꯈꯣꯏꯒꯤ ꯄꯔꯤꯈꯥ ꯊꯥꯕ ꯉꯝꯗꯕ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯡꯁꯤꯡꯕꯨ ꯌꯣꯛꯈꯠꯄꯤꯕ ꯃꯔꯨꯑꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯗꯨꯒ ꯑꯍꯦꯟꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯄꯤꯕꯤꯗꯕ ꯃꯥꯅ ꯉꯝꯖꯕꯗꯨ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏ ꯍꯔꯥꯎꯔꯦ ꯅꯪꯅ ꯉꯝꯕ ꯐꯖꯅ ꯇꯧꯔꯝꯕꯗꯨꯗ ꯑꯩꯈꯣꯏ ꯌꯥꯔꯦ ꯍꯥꯏꯕꯁꯦ ꯑꯉꯥꯡꯗ ꯐꯥꯎꯍꯟꯕꯤꯕ ꯍꯌꯦꯡ ꯐꯥꯔꯁ ꯇꯥꯗꯅ ꯁꯣꯏꯗꯅꯒ ꯐꯥꯔꯁ ꯇꯥꯔꯛꯑꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎꯃꯤꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯐꯥꯔꯁ ꯇꯥꯗ꯭ꯔꯤꯉꯩꯗ ꯐꯥꯔꯁ ꯇꯥꯅ ꯇꯥꯍꯟꯕꯁꯤ ꯐꯠꯇꯦ ꯀꯔꯤꯒꯤꯅꯣꯕ ꯑꯉꯥꯡꯗ ꯀꯥ ꯍꯦꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯏ ꯑꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯥꯏ ꯄꯥꯛꯂꯛꯑꯒ ꯁ꯭ꯀꯨꯜꯒꯤ ꯃꯥꯏ ꯑꯣꯏꯗꯣꯔꯤꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯂꯣꯏꯅ ꯆꯨꯝꯃꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯑꯕ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯊꯝꯕꯤꯕ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯗꯗꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛꯁꯤ ꯆꯞ ꯃꯥꯟꯅꯅ ꯈꯟꯕꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯕꯦꯁ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯅꯅꯕ ꯑꯩꯈꯣꯏꯅ ꯋꯤꯁ ꯇꯧꯕ ꯍꯣꯠꯅꯕꯤꯕ ꯄꯥꯡꯕꯤꯕ ꯁꯨꯃꯥꯏꯅ ꯊꯝꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯄꯔꯤꯈꯥ ꯍꯥꯏꯕꯁꯦ ꯂꯥꯟ ꯅꯠꯇꯦ ꯄꯔꯤꯈꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯧꯒꯗꯕ ꯏꯚꯦꯟꯠ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯅ ꯊꯝꯖꯔꯤꯕ ꯍꯤꯔꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯇꯝ ꯇꯥꯟꯖꯥꯁꯤꯒ ꯌꯥꯝ ꯆꯥꯟꯅꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯃꯨꯛ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛ ꯗꯦꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯉꯁꯤꯒꯤ ꯑꯦꯛꯁꯄꯔꯠ ꯗꯣꯛꯇꯔ ꯑꯥꯔ ꯀꯦ ꯂꯦꯅꯤꯟ ꯐꯣꯔꯃꯔ ꯍꯦꯠ ꯑꯣꯐ ꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯁꯥꯏꯀꯦꯇ꯭ꯔꯤ ꯔꯤꯝꯁ ꯗꯣꯛꯇꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ